ngasi akhoi new tv team na laksari mafam si khoi khangabok lamlong bazar dani aduga mafam sida akhoi lepa leitena nong tarakiba khoi ngasi ngrang se nong tarakiba matungina khoi ising saugi fibam se kamdawlige habdo mayam puna yengminas ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯊꯪꯗ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯣꯚꯤꯗꯀꯤ ꯆꯩꯊꯦꯡꯒꯤ ꯃꯇꯨꯡꯗ ꯂꯥꯟꯒꯤ ꯆꯩꯊꯦꯡꯒꯤ ꯃꯇꯨꯡꯗ ꯏꯆꯥꯎꯒꯤ ꯆꯩꯊꯦꯡ ꯂꯣꯝꯗꯒꯤ ꯆꯥꯎꯔꯛꯄꯅꯤ ꯑꯗꯣ ꯂꯝꯂꯣꯡꯂꯣꯝꯗ ꯆꯥꯎꯋꯦ ꯑꯁꯤꯒꯤ ꯑꯗꯨꯒ ꯑꯁꯣꯝ ꯇꯦꯟꯊꯥꯔꯣꯝ ꯁꯥꯏꯠꯇꯒꯤ ꯆꯥꯎꯋꯦ ꯍꯥꯏ ꯁꯝꯅꯔꯒꯨꯝ ꯆꯥꯎꯒꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯁꯤ ꯑꯗꯣ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯄꯣꯠꯂꯝꯁꯤꯡ ꯊꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯔꯤ ꯄꯨꯝꯅꯪꯅꯦ ꯍꯧꯖꯤꯛ ꯂꯪꯉꯤꯁꯦ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯤꯛꯁꯦꯟ ꯆꯟꯕꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯏꯊꯩ ꯌꯥꯝ ꯊꯥꯏꯌꯦ ꯍꯥꯏ ꯊꯥꯗꯦ ꯍꯥꯏ ꯆꯞ ꯆꯥꯕꯤ ꯉꯝꯗꯦꯕ ꯈꯪꯕ ꯉꯝꯗꯦ ꯂꯝꯂꯣꯡ ꯕꯖꯥꯔ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡ ꯀꯌా ꯑꯃ ꯑꯩꯈꯣꯏ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯗꯨꯀꯥꯟꯁꯨ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯎꯕꯤꯔꯤꯀꯣ ꯗꯨꯀꯥꯟꯁꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎ ꯂꯩꯅ ꯑꯗꯨꯝ ꯐꯝꯃꯤꯕꯅꯤ ꯃꯔꯝꯁꯨ ꯂꯩ ꯃꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎ ꯂꯩꯅ ꯑꯩꯈꯣই ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯁꯪꯒꯤ ꯎꯁꯤꯡꯁꯦ ꯆꯣꯠꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯋꯥꯡꯕ ꯃꯐꯝꯗ ꯊꯥꯡꯒꯠꯂ ꯊꯝꯃꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯏꯁꯤꯡꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯃꯥꯜꯂꯦ ꯁꯨꯝ ꯅꯣꯏ ꯁꯨꯝ ꯌꯦꯡꯀꯥꯟꯗꯀꯣ ꯉꯁꯥꯏꯒ ꯈꯤꯇꯪ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯔꯝꯕꯗꯣ ꯈꯤꯇꯪ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯖꯔꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯃꯒꯤ ꯃꯥꯒꯤ ꯄꯥꯕꯨꯡ ꯑꯃꯒꯤ ꯃꯥꯒꯤ ꯉꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔꯨꯡ 50 ꯍꯦꯟꯅ ꯂꯨꯞꯈꯤꯕꯒꯤꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯀꯩꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯣ ꯈꯥꯡꯕꯒꯤ ꯋꯥꯅꯤ ꯁꯨꯃꯥꯡꯗꯁꯨ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯀꯔꯕꯥꯔꯁꯤ ꯉꯥꯔꯤ ꯀꯔꯕꯥꯔꯅꯤꯅ ꯑꯁ ꯑꯣꯟꯊꯣꯛ ꯑꯋꯥꯕꯅꯦ ꯇꯥꯎꯔꯤ ꯈꯔꯨꯡ ꯃꯌꯥꯝꯁꯤꯅꯦ ꯇꯥꯎꯔꯤ ꯉꯁꯥꯏ ꯂꯩꯔꯤ ꯃꯌꯥꯝ ꯃꯅꯨꯡꯁꯤ ꯚꯥꯔꯤ ꯑꯁꯤ ꯌꯨꯝ ꯏꯁꯤꯡ ꯊꯨꯝꯃꯤ ꯌꯦꯡꯉꯣ ꯊꯨꯝꯃꯦꯕ ꯎꯄꯥꯏ ꯂꯩꯇꯦ ꯎꯄꯨꯒ ꯂꯣꯏ ꯊꯥꯗꯣꯛ ꯊꯝꯃꯤꯁꯤ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯉꯥꯔꯤꯒꯤ ꯒꯣꯗꯥꯎꯟꯗꯅꯤ ꯉꯥꯔꯤ ꯅꯝꯐꯝ ꯒꯣꯗꯥꯎꯟꯗꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯉꯥꯔꯤ ꯈꯔꯨꯡ ꯃꯌꯥꯝꯁꯤ ꯁꯤꯗ ꯇꯥꯎꯔ ꯂꯩ ꯃꯅꯨꯡꯗꯁꯨ ꯉꯥꯔꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤ ꯉꯥꯔꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟ ꯃꯅꯨꯡꯗ ꯆꯪꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯔꯨꯡ ꯑꯩꯈꯣꯏ 30 ꯃꯌꯥ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯃꯅꯨꯡꯗꯅ ꯀꯔꯤ ꯐꯤꯕꯝ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯈꯥꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯅꯤꯅꯀꯣ ꯌꯥꯝ ꯄꯨꯊꯔꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯁꯤꯗ ꯈꯔꯨꯡ 30 ꯃꯨꯛꯁꯦ ꯂꯣꯏ ꯌꯥꯗ꯭ꯔꯦ ꯄꯨꯊꯔꯨꯔꯦ ꯑꯩꯁꯨ ꯑꯗꯣ ꯁꯤ ꯉꯥꯔꯤꯁꯦ ꯁꯤꯒꯤ ꯉꯥꯔꯤ ꯈꯔꯨꯡꯁꯦ ꯁꯤ ꯃꯅꯨꯡꯗ ꯉꯥꯔꯤ ꯌꯥꯎꯔꯤꯕꯅꯤ ꯌꯥꯎꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯏꯁꯤꯡ ꯆꯣꯠꯁꯟꯕꯗꯒꯤ ꯑꯃꯨꯛ ꯉꯥꯔꯤꯁꯦ ꯌꯥꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥꯏꯕ ꯌꯥꯔꯣꯏꯗꯕ ꯉꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯤꯗꯁꯨ ꯑꯃꯨꯛ ꯂꯩꯔꯤꯀꯣ ꯉꯥꯔꯤ ꯈꯔꯨꯡ 10 ꯃꯌꯥꯒꯤꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯔꯤ ꯈꯔꯨꯡ 50ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕꯒꯤ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯦꯜꯒꯤ ꯑꯣꯏꯅ ꯄꯥꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛ 9 ꯃꯌꯥꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯉꯥꯔꯤꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯉꯥꯔꯤꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯉꯥꯔꯤꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯁꯨꯖꯥ ꯂꯣꯏ ꯀꯥꯁꯜꯂꯦꯀꯣ ꯏꯁꯤꯡ ꯆꯣꯠꯂꯨꯕꯗꯩꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯁꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯩ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯅꯝꯁꯦ ꯌꯥꯗ꯭ꯔꯦꯀꯣ ꯐꯤꯕꯝ ꯐꯖꯅ ꯁꯣꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯥꯔꯤꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯑꯦ ꯉꯥꯔꯤ ꯅꯝꯖꯔꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗꯨꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯡꯍꯟꯖꯔꯤꯕꯁꯦ ꯃꯅꯝꯁꯦ ꯂꯩ ꯉꯝꯗ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯝꯁꯦ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯐꯖꯅ ꯆꯦꯜꯂꯤ ꯏꯁꯤꯡ ꯆꯣꯠꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯁꯤꯁꯦ ꯄꯨꯂꯞ ꯃꯥꯡꯒꯗꯕꯅꯤ ꯁꯤ ꯂꯩꯕꯥꯛ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯄꯨꯊꯩ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯑꯩꯈꯣꯏ ꯔꯤꯄꯣꯔꯇꯤꯡ ꯇꯧꯔꯤꯁꯦ ꯁꯤ ꯉꯥꯔꯤ ꯈꯔꯨꯡ ꯃꯅꯥꯛꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯋꯥꯔꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯈꯣꯡꯕꯥꯟꯗ ꯇꯥꯁꯜꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤꯀꯣ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯏꯀ꯭ꯋꯤꯞꯃꯦꯟꯗꯩ ꯀꯩꯗꯒꯤ ꯗ꯭ꯔꯣꯟꯗꯩ ꯀꯩꯗꯒꯤ ꯂꯨꯞꯈꯤꯕꯅꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯂꯨꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯅꯨꯡꯗ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯦ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯁꯤꯃ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯃꯔꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯎꯍꯟꯖꯔꯛꯀꯦ ꯁꯣꯝꯗꯁꯨ ꯁꯟꯒꯣꯟ ꯑꯣꯏꯔꯝꯕꯅꯤ ꯁꯟꯁꯤꯡꯁꯤ ꯏꯁꯤꯡ ꯕꯨꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯟꯒꯣꯟ ꯑꯣꯏꯔꯝꯕ ꯃꯄꯥꯗꯨꯅꯤ ꯂꯩꯔꯤꯕꯁꯤ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯈꯔ ꯋꯥꯡꯕ ꯃꯐꯝ ꯑꯇꯣꯡꯕ ꯃꯐꯝꯗ ꯑꯩꯈꯣꯏ
ꯁꯟꯁꯤꯡꯗꯨꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯃꯃꯤꯗꯨꯅꯤ ꯃꯌꯥꯝꯗꯣ ꯍꯟꯖꯔꯤꯕꯁꯦ ꯈꯔ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡꯕꯨꯗꯤ ꯆꯪꯗ꯭ꯔꯤꯀꯣ ꯁꯥꯔ ꯏꯁꯤꯡꯗꯤ ꯆꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯍꯣꯏ ꯈꯔꯨꯡ ꯃꯊꯛꯇꯅꯦ ꯁꯥꯔꯒ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦꯀꯣ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯁ꯭ꯄꯦꯁ ꯈꯔ ꯐꯪꯅꯕꯩꯗꯃꯛꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯐꯝꯕꯩ ꯍꯣꯏ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯏꯃꯨꯡꯁꯤꯕꯨꯗꯤ ꯏꯁꯤꯡ ꯆꯪꯕ ꯌꯥꯅꯗꯤ ꯂꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇꯁꯨ ꯁꯣꯝ ꯁꯥꯏꯗꯇꯁꯦ ꯑꯩꯈꯣꯏ ꯉꯥꯒ ꯀꯥꯈꯠꯀꯦ ꯑꯣ ꯏꯃꯨꯡ ꯃꯅꯨꯡ ꯆꯪꯉꯤꯀꯣ ꯑꯗꯨꯝ ꯁꯤ ꯆꯪꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯆꯪꯕꯁꯤ ꯈꯔꯗꯤ ꯍꯟꯊꯈ꯭ꯔꯕꯅꯤ ꯁꯤꯡ ꯑꯁꯤ ꯈꯤꯇꯪ ꯍꯟꯊꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯆꯥꯛꯇꯨ ꯊꯣꯡꯕ ꯌꯥꯗ꯭ꯔꯦꯕ ꯑꯗ ꯔꯤꯂꯤꯐ ꯀꯦꯝꯗꯗꯤ ꯃꯤ ꯀꯌꯥ ꯂꯩ ꯔꯤꯂꯤꯐ ꯀꯦꯝꯗꯗꯤ ꯂꯩꯇ꯭ꯔꯦ ꯁꯣꯝꯗ ꯂꯩꯇ꯭ꯔꯦꯕ ꯀꯪꯕꯗꯨꯗ ꯁꯣꯝ ꯀꯪꯕꯗ ꯁꯣꯝꯗ ꯂꯩꯕꯅꯦ ꯑꯗꯣ ꯃꯄꯥꯟꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯪꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯌꯦꯡꯉꯨ ꯀꯥꯟꯗꯗꯤ ꯆꯪꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯎꯕꯥꯛ ꯊꯥꯔꯒꯕꯨꯗꯤ ꯂꯩꯅꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯂꯦꯞꯆꯔꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟꯁꯦ ꯄꯥꯏꯒꯗꯕꯁꯦ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯟꯗ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯇꯤꯚꯤꯒꯤ ꯀꯦꯃꯦꯔꯥ ꯈꯣꯡꯕꯥꯟꯗ ꯑꯁꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯣꯟ ꯂꯨꯞꯄꯗꯒꯤ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯣꯟꯁꯤꯁꯨ ꯏꯔꯣꯏꯍꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯏꯃꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯒꯤ ꯄꯔꯦꯡ ꯃꯃꯥꯡ ꯄꯔꯦꯡ ꯀꯔꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯇꯥꯕ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯁꯤꯗ ꯊꯨꯝꯃꯤꯕ ꯆꯠꯐꯝ ꯊꯣꯛꯐꯝ ꯂꯩꯇꯗꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯇꯗꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯩꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯀꯅꯥꯝꯐꯥꯎꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯦ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛꯇ ꯑꯣꯏꯕ ꯀꯔꯤꯝꯇ ꯐꯪꯗꯦ ꯑꯅꯥ ꯑꯩꯈꯣꯏ ꯑꯌꯦꯛꯀꯤ ꯑꯣꯏꯕ ꯗꯣꯛꯇꯔ ꯂꯥꯛꯄ ꯑꯃꯠꯇ ꯐꯪꯗꯦ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯤꯡ ꯊꯨꯝꯃꯤꯗꯤ ꯑꯩꯈꯣꯏꯁꯤꯅ ꯍꯥꯟꯅ ꯇꯨꯔꯦꯟ ꯃꯌꯥꯅꯤꯅꯅꯦ ꯇꯨꯔꯦꯟꯁꯤꯒꯤ ꯌꯩꯐꯝꯁꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯨꯝꯕ ꯉꯥꯛꯇꯅꯤ ꯑꯇꯩꯗꯤ ꯀꯣꯟꯅ ꯊꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯐꯣꯇꯣ ꯑꯃ ꯂꯧꯈꯤꯌꯦ ꯑꯩꯈꯣꯏꯗꯒꯤ ꯌꯦꯡꯕꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯤꯁꯤꯡ ꯂꯥꯛꯂꯒ ꯌꯦꯡꯕꯤ ꯄꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯁꯣꯝꯒꯤ ꯇꯨꯔꯦꯟ ꯃꯌꯥꯗꯩꯅ ꯑꯁꯣꯝꯒꯤ ꯀꯩꯅꯣꯁꯤ ꯐꯥꯎꯕ ꯂꯩꯔꯛ ꯌꯧꯕꯁꯤꯐꯥꯎ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤꯅꯦꯅ ꯀꯔꯤꯝꯇ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯊꯝꯕꯤꯔꯛꯂꯤꯅꯦ ꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣই ꯂꯩꯉꯥꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯇꯦꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯥ ꯏꯁꯨꯅꯦ ꯏꯁꯨꯅꯦ ꯑꯣ ꯅꯍꯥꯟ ꯂꯦꯟ ꯇꯥꯕꯧꯗ ꯀꯌꯥ ꯑꯃ ꯃꯥꯡꯈ꯭ꯔꯦꯗ ꯌꯥꯝ ꯃꯥꯡꯈ꯭ꯔꯦꯗ ꯂꯦꯟ ꯇꯥꯕꯗꯩ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏ ꯂꯩꯔꯤ ꯍꯣꯏ ꯏꯅꯦ ꯌꯥꯝ ꯉꯥꯡꯕꯤꯔꯝꯅꯤꯡꯉꯦ ꯑꯗꯣ ꯍꯥꯏꯗꯤ ꯈꯅꯥꯎꯁꯨ ꯅꯥꯔꯤꯕꯅꯤꯅꯀꯣ ꯑꯇꯣꯞꯄ ꯀꯀꯥ ꯑꯃꯁꯨ ꯍꯟꯍꯟꯗꯅꯀꯣ ꯆꯪꯕꯤꯔꯤ ꯑꯗꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯈꯣꯡꯕꯥꯟꯒꯁꯨ ꯌꯥꯝ ꯅꯛꯅ ꯂꯩꯕꯅꯤ ꯈꯣꯡꯕꯥꯟꯗ ꯑꯃꯨꯛ ꯇꯥꯁꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩ ꯏꯅꯦꯁꯦ ꯃꯅꯨꯡ ꯆꯪꯉꯤ ꯃꯣꯏ ꯏꯃꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯨꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯄꯥꯎꯗꯝꯖꯔꯛꯀꯦ ꯏꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯆꯪꯖꯔꯛꯀꯦ ꯏꯅꯦ ꯍꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯃꯦꯟ ꯂꯨꯞꯄ ꯌꯥꯗꯕꯅꯤꯅꯀꯣ ꯏꯃꯨꯡꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕꯒꯤ ꯆꯩꯌꯨꯡꯁꯦ ꯂꯥꯡ ꯂꯩꯕ ꯃꯥꯜꯂꯦ ꯂꯥꯡ ꯂꯩꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯂꯨꯞꯇꯧꯔꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯂꯨꯞꯀꯦ ꯇꯧꯋꯦ ꯁꯣꯝꯗ ꯃꯐꯝꯁꯦ ꯈꯪꯗꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯨꯏꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯂꯥꯡꯗꯣ ꯕꯦꯔꯥꯅꯤꯀꯣ ꯁꯤ ꯆꯪꯉꯤꯕ ꯂꯝꯕꯤꯁꯦ ꯌꯨꯝꯁꯤꯁꯨ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯃꯃꯥ ꯁꯨꯃꯥꯡ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯐꯛꯂꯥꯡꯒꯁꯦ ꯂꯣꯏ ꯀꯤꯟꯊꯔꯦ ꯑꯩꯒꯤꯁꯦ ꯁꯨꯃꯥꯡ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡ ꯃꯆꯥꯅꯦꯕ ꯐꯂꯥꯡ ꯑꯁꯤ ꯂꯣꯏ ꯀꯤꯟꯊꯔꯦ ꯑꯩꯒꯤꯗꯤ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯍꯪꯕꯤꯅꯕ ꯃꯤꯁꯨ ꯃꯅꯨꯡꯗ ꯂꯩꯇꯦ ꯃꯅꯨꯡꯗꯤ ꯑꯁꯤ ꯁꯣꯂꯣꯅ ꯁꯣꯝꯗ ꯌꯦꯡꯁꯤꯔꯥ ꯁꯣꯝꯗꯒꯤ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯁꯤꯁꯨ ꯂꯦꯟꯅ ꯐꯨꯊꯈꯤꯕꯗꯒꯤ ꯁꯦꯝ ꯑꯝꯇ ꯂꯩꯔꯦ ꯂꯦꯟꯅ ꯐꯨꯊꯈꯤꯕꯗꯒꯤ ꯁꯦꯝꯕꯗ ꯖꯤꯡꯒꯔꯒꯗꯤ ꯑꯗꯨꯝ ꯂꯦꯟꯒꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯔꯤꯕ ꯆꯥꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯕꯗꯨꯅꯤ ꯑꯩꯈꯣꯏ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗꯁꯨ ꯐꯛꯂꯥꯡꯁꯤ ꯂꯣꯏ ꯆꯠꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯐꯤꯁꯤꯡꯁꯤꯗꯤ ꯆꯠꯍꯧꯗ꯭ꯔꯦ ꯏꯕꯨꯡ ꯆꯪꯉꯨꯁꯤ ꯂꯩꯕꯥꯛꯁꯤꯁꯨ ꯄꯦꯠꯄꯅꯤ ꯑꯃꯨꯛ ꯄꯨꯊꯗꯣꯏꯅꯤ ꯑꯉꯥꯡꯒꯤ ꯇꯦꯗꯤ ꯕꯤꯌꯔꯅꯤ ꯂꯤꯞ ꯀꯦꯝꯗ ꯊꯩꯗꯣꯛꯈ꯭ꯔꯦ ꯐꯤꯕꯝ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯁꯣꯝꯗ ꯐꯃꯨꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯝꯄꯥꯛꯀ ꯊꯥꯡꯒꯠꯂꯒ ꯂꯣꯏ ꯂꯩ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯃꯨꯡꯒꯁꯦ ꯂꯣꯏ ꯊꯥꯡꯒꯠꯂꯒ ꯊꯝꯃꯤꯁꯦ ꯃꯩꯗꯧ ꯀ꯭ꯋꯥꯁꯦ ꯂꯨꯞꯄꯦꯀꯣ ꯁꯣꯝꯅ
ꯃꯩ ꯊꯥꯟꯕꯁꯦ ꯄꯥꯈꯠꯂꯤꯅꯦ ꯄꯥꯈꯠꯂꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯕꯁꯦ ꯑꯗꯣ ꯏꯁꯤꯡ ꯊꯨꯝꯕꯗꯤ ꯀꯛꯄꯤꯔꯗꯤ ꯐꯒꯗꯕꯅꯦ ꯏꯁꯤꯡꯁꯦ ꯃꯥꯅꯦ ꯀꯅꯥ ꯈꯪꯅꯤ ꯋꯥꯌꯔꯒꯨꯝꯕ ꯇꯥꯁꯜꯂ ꯈꯣꯠꯆꯜꯂ ꯆꯤꯡꯉꯦ ꯑꯗꯨꯃꯥꯏ ꯄꯣꯠ ꯂꯩꯕꯅꯤꯅꯀꯣ ꯑꯩꯒꯤꯗꯤ ꯂꯩꯉꯥꯛ ꯅꯠꯇꯔꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯀꯔꯤꯝꯇꯁꯨ ꯂꯩꯖꯗꯦ ꯑꯩ ꯅꯨꯄꯥꯁꯨ ꯐꯠꯇꯦꯕ ꯌꯨꯔꯥꯏ ꯁꯨꯕ ꯑꯣꯏꯌꯦꯕ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯕ ꯄꯥꯝꯃꯤ ꯏꯆꯥ ꯑꯍꯨꯝ ꯑꯍꯨꯝ ꯁꯨꯑꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯏꯆꯥꯁꯤꯡꯁꯨ ꯈꯔ ꯐꯤꯕꯝ ꯐꯠꯇꯦ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯑꯣꯏꯌꯦ ꯊꯕꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡꯁꯤ ꯅꯥꯏꯠ ꯕ꯭ꯂꯥꯏꯟꯅꯦꯁ ꯂꯩꯕ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯂꯩꯉꯥꯛꯇꯒꯤꯁꯨ ꯈꯤꯇꯪ ꯄꯥꯝꯃꯦꯕ ꯑꯩꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯗꯤ ꯂꯩꯉꯥꯛꯇꯒꯤꯁꯨ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯠꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯗꯁꯨ ꯀꯩꯅꯣ ꯀꯀꯥꯗꯁꯨ ꯐꯤꯕꯝ ꯈꯤꯇꯪ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯅꯥꯏꯠ ꯕ꯭ꯂꯥꯏꯟꯅꯦꯁ ꯅꯨꯡꯗꯥꯡꯗ ꯃꯤꯠ ꯎꯗꯕꯒꯤ ꯂꯥꯏꯅꯥꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯃꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯑꯦꯇꯦꯟꯁꯟ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯅ ꯗꯨꯀꯥꯟ ꯐꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯃꯁꯨ ꯍꯥꯏꯐꯦꯠ ꯎꯅꯖꯍꯜꯂꯛꯀꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯤꯡ ꯆꯥꯎꯕ ꯃꯔꯛꯁꯤꯗ ꯗꯨꯀꯥꯟ ꯐꯝꯃꯝꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯔꯤꯖꯟꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯅ ꯑꯗꯨꯝ ꯀꯣꯐꯤ ꯊꯛꯄꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥ ꯊꯛꯄꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯥꯎꯅ ꯑꯗꯨꯝ ꯐꯝꯃꯒꯅꯦ ꯃꯥꯅ ꯊꯛꯑꯝꯃꯤꯁꯦ ꯀꯩꯝ ꯐꯝꯗ꯭ꯔꯦ ꯃꯥꯁꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯌꯥꯝꯕꯗꯨꯒ ꯍꯥꯏꯐꯦꯠ ꯎꯅꯖꯍꯜꯂꯛꯀꯦ ꯎꯅꯔꯕ ꯃꯇꯨꯡꯗ ꯏꯌꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯆꯥꯎꯅ ꯗꯨꯀꯥꯟ ꯍꯥꯡꯉꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯍꯥꯏꯐꯦꯠꯇꯪ ꯈꯪꯃꯤꯟꯅꯁꯤ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯏꯁꯤꯡ ꯆꯥꯎꯔꯁꯨ ꯆꯥꯎꯅ ꯗꯨꯀꯥꯟꯁꯦ ꯏꯁꯤꯡ ꯊꯨꯝꯃꯦꯕꯀꯣ ꯁꯤꯐꯥꯎꯗ ꯑꯗꯨꯝ ꯗꯨꯀꯥꯟ ꯐꯝꯕꯤꯔꯝꯃꯤꯁꯤ ꯀꯩ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯐꯝꯗ꯭ꯔꯁꯨ ꯌꯥꯕꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯕꯖꯥꯔꯗꯤ ꯈꯤꯇꯪ ꯂꯥꯞꯄ ꯏꯁꯤꯡ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯗ ꯌꯥꯗꯕ ꯁꯥꯄꯣꯟ ꯑꯣꯏꯕ ꯀꯣꯜꯒꯦꯠ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯆꯥꯊꯛ ꯑꯣꯏꯕ ꯌꯥꯏ ꯑꯉꯥꯡꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯇꯨꯒꯤꯗꯃꯛ ꯈꯜꯂꯒ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟꯁꯤ ꯍꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯡꯖꯕꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯍꯥꯡꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗ ꯌꯥꯝ ꯀꯟꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯝꯕꯗꯤ ꯅꯠꯆꯗꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯌꯥꯝꯒꯤ ꯏꯁꯤꯡ ꯆꯥꯎꯔꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥꯁꯤꯕꯨ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯗ ꯈꯤꯇꯪꯁꯨ ꯁꯥꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏ ꯍꯥꯡꯖꯕꯅꯤ ꯊꯝꯖꯩ ꯑꯗꯣ ꯁꯤ ꯗꯨꯀꯥꯟꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥꯏꯒꯨꯝꯕ ꯑꯇꯥꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯈꯔꯗꯤ ꯊꯣꯛꯈꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯈꯛꯇꯁꯨ ꯑꯩꯈꯣꯏꯅ ꯎꯟꯁꯤꯟꯕ ꯉꯝꯗꯕ ꯌꯨꯝꯂꯣꯝꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤ ꯆꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯐꯧ ꯅꯨꯡ ꯑꯃ ꯍꯥꯏꯕ ꯊꯩꯗꯣꯛꯄ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯈꯥꯗ ꯂꯩꯕ ꯄꯣꯠ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯤꯁꯀꯨꯠꯀꯤ ꯑꯥꯏꯇꯦꯝꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯃꯌꯥꯝꯃꯛꯇꯤ ꯅꯠꯇ꯭ꯔꯒ ꯈꯔꯁꯨ ꯑꯗꯨꯝ ꯑꯃꯥꯡ ꯑꯇꯥ ꯈꯔꯗꯤ ꯊꯣꯛꯈꯤ ꯍꯣꯏ ꯊꯣꯛꯈꯤ ꯌꯥꯝꯅ ꯌꯥꯝꯃꯕꯨꯗꯤ ꯅꯠꯇꯦꯗ ꯂꯨꯄꯥ 4-5 ꯄꯣꯠꯅꯦ ꯊꯣꯏꯗꯣꯛꯄꯇꯩꯗꯤ ꯁꯣꯛꯇꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯨꯛ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯃꯌꯦꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯃꯁꯨ ꯁꯤ ꯃꯃꯥꯡꯗ ꯀꯞꯇꯨꯅ ꯂꯩꯔꯦ ꯏꯁꯤꯡ ꯀꯨꯝꯕꯗ ꯀꯔꯤ ꯌꯥꯅꯗꯕꯒꯤꯅꯣ ꯃꯣꯏ ꯃꯁꯦꯟ ꯀꯔꯤ ꯌꯥꯅꯔꯛꯇꯕꯒꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯞꯄꯒꯗꯤ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯗꯨꯕꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯀꯨꯝꯗꯨꯅ ꯁꯥꯟꯅꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯇꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯇꯥꯔꯁꯤꯡꯁꯦ ꯋꯥꯌꯔꯁꯤꯡꯁꯦ ꯃꯁꯤ ꯃꯩ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯀꯔꯤꯒꯨꯝꯕ ꯇꯠꯂꯒ ꯇꯥꯔꯛꯄ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯆꯤꯡꯗꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯁꯤ ꯏꯁꯤꯡꯗ ꯑꯩꯈꯣꯏ ꯀꯨꯝꯗꯨꯅ ꯁꯥꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠ ꯑꯁ ꯉꯁꯥꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯎꯪꯉ ꯂꯩꯗꯦ ꯑꯁꯣꯝꯁꯦ ꯂꯥꯏꯕꯨꯡ ꯑꯣꯏꯔꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯁꯤꯁꯦ ꯂꯥꯏꯕꯨꯡ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯀꯣꯛ ꯅꯤꯡꯊꯧꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯅꯤ ꯂꯥꯏꯕꯨꯡ ꯑꯁꯤꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯥꯡꯉꯕꯣꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯀꯣꯛ ꯅꯤꯡꯊꯧꯁꯤꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯨꯡ ꯑꯁꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯂꯩꯔꯦ ꯁꯤꯗ ꯂꯨꯕ ꯇꯨꯔꯦꯟ ꯃꯄꯥꯟꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯂꯨꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯅ ꯆꯪꯉꯨꯔꯅꯨ ꯍꯥꯏꯕꯤꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯔꯤꯄꯣꯔꯇꯤꯡ ꯇꯧꯖꯔꯒꯦ ꯁꯣꯝ ꯅꯥꯀꯟ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯏꯀꯣꯛ ꯅꯤꯡꯊꯧꯒꯤ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡꯗꯨꯅꯤ ꯏꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯝꯖꯤꯜꯂꯦ ꯁꯣꯝ ꯁꯥꯏꯗꯇ ꯇꯨꯔꯦꯟꯒ ꯅꯛꯅꯅ ꯂꯩꯕꯅꯤꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯊꯝꯖꯔꯤ
ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯏꯟ ꯀꯌꯥ ꯑꯃꯁꯨ ꯆꯤꯡꯕꯤꯔꯤꯀꯣ ꯑꯗꯨꯗꯤ ꯍꯥꯞꯄꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯥ ꯁꯟꯁꯤꯡꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯀꯣ ꯈꯔ ꯋꯥꯡꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯈꯔ ꯋꯥꯡꯕ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯦ ꯍꯥꯏ ꯄꯥꯏꯔꯛꯀꯅꯨ ꯀꯨꯝꯃꯣ ꯁꯥꯏꯗ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯩꯗꯣꯛꯑꯒ ꯊꯝꯕꯒꯤ ꯃꯃꯤꯗꯨꯅꯤ ꯃꯌꯥꯝ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯖꯒꯦ ꯃꯐꯝꯁꯦ ꯀꯔꯤ ꯀꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯁꯤ ꯖꯒꯥꯁꯦ ꯒꯥꯔꯤ ꯅꯨꯡꯂꯤ ꯆꯪꯕ ꯈꯣꯠꯄꯁꯦ ꯈꯔ ꯈꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯏꯁꯤꯡ ꯌꯥꯝ ꯂꯨꯕ ꯏꯃꯥꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕꯗꯤ ꯈꯪꯍꯟꯈ꯭ꯔꯦ ꯗꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯇꯧꯖꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯁꯤꯗ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯍꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯣꯏ ꯖꯣꯏꯟ ꯈꯥꯉꯕꯣꯛ ꯖꯣꯏꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯀꯥꯡꯕꯨꯅ ꯍꯤꯗꯥꯛ lantak ꯆꯪꯒꯗꯕ ꯍꯥꯏꯗꯤ ꯃꯦꯗꯤꯁꯤꯟ ꯀꯩꯅꯣꯒꯤ ꯄꯣꯠ ꯆꯩꯗꯨꯗꯤ ꯊꯤꯟꯖꯔꯛꯀꯦꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯔꯤꯄꯣꯔꯠꯇꯤ ꯇꯧꯕꯤꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅꯗꯤ ꯀꯔꯤꯝꯇ ꯁꯤꯗ ꯀꯩꯅꯣ ꯇꯧꯗꯦ ꯅꯨꯃꯤꯠ 4-5ꯒꯨꯝꯕ ꯁꯨꯔꯦ ꯁꯤ ꯂꯩꯅꯔꯛꯏꯁꯦ ꯑꯅꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯍꯣꯏ ꯀꯃꯥꯏꯅ ꯀꯔꯤ ꯑꯅꯥꯕꯁꯤꯅ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯑꯗꯣ ꯍꯣꯏ ꯑꯍꯟꯁꯤꯡ ꯏꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯛ ꯂꯥꯏꯍꯧꯒꯨꯝꯕ ꯈꯔ ꯇꯧꯕ ꯑꯗꯨꯗꯤ ꯁꯨꯝ ꯐꯥꯔꯃꯥꯁꯤ ꯆꯠꯂ ꯈꯣꯠꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯏꯁꯥꯁꯤ ꯊꯣꯛꯂꯛꯏꯁꯦ ꯂꯨꯞꯄꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯒ ꯐꯥꯔꯃꯥꯁꯤꯗ ꯈꯔ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯇꯧꯋꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯣꯏ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯛꯀꯅꯤꯗ ꯍꯥꯏꯐꯦꯠ ꯊꯝꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯤ ꯊꯣꯏꯅ ꯀꯟꯅ ꯀꯪꯊꯕꯒꯤ ꯍꯣꯏ ꯏꯟꯆꯤ 1-2ꯒꯨꯝꯕꯗꯤ ꯀꯪꯊꯔꯦ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯡꯂꯤꯕ ꯇꯨꯔꯦꯟꯁꯤꯗ ꯗꯥꯝ ꯑꯃ ꯂꯩꯔꯤꯕꯀꯣ ꯊꯣꯡ 7-8ꯅꯤ ꯊꯣꯡ 3ꯃꯨꯛꯇꯤ ꯊꯤꯡꯖꯤꯜꯂꯒ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏ ꯂꯩꯈꯠꯐꯝ ꯑꯃꯗꯤ ꯌꯥꯝ ꯂꯨꯅ ꯂꯩꯈ꯭ꯔꯦꯕ ꯑꯁꯤꯁꯤꯡꯁꯤꯅ ꯈꯔ ꯍꯣꯠꯅꯕꯤꯗꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯔꯥꯝꯕ 80-84ꯒꯤꯁꯨ ꯉꯁꯥꯏ ꯐꯦꯁꯕꯨꯛꯇ ꯎꯖꯩ ꯃꯣꯏꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯣ ꯕꯥꯏ ꯆꯥꯟꯁ ꯀꯩꯒꯨꯝꯕ ꯊꯣꯡ 4ꯁꯤ ꯄꯨꯟꯅ ꯆꯤꯡꯈꯠꯈ꯭ꯔꯒ 8ꯁꯤꯃꯛ ꯄꯨꯟꯅ ꯆꯤꯡꯈꯠꯈꯤ ꯇꯥꯔꯒꯗꯤ ꯏꯃꯥꯏꯁꯦ ꯈꯤꯇꯪ ꯈꯔ ꯈꯖꯤꯛ ꯀꯪꯊꯒꯗ꯭ꯔꯥꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯄꯥꯛꯇꯛꯅꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯣꯏꯅꯕꯨꯗꯤ ꯆꯥꯎꯔꯦ ꯑꯗꯨꯁꯨ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯀꯨꯠꯄ ꯑꯆꯧꯕ ꯔꯤꯚꯔ ꯇꯨꯔꯦꯟꯗꯣ ꯑꯗꯨꯒꯤ ꯏꯃꯥꯏꯗꯨꯅ ꯆꯥꯎꯅ ꯆꯦꯟꯊꯈ꯭ꯔꯒꯗꯤ ꯐꯨꯟꯖꯤꯟꯕꯤꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯑꯊꯨꯕꯗ ꯅꯨꯄꯥꯗꯣ ꯅꯝꯕꯣꯜꯗꯒꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯥꯂꯣꯝꯂ ꯑꯗ ꯑꯩꯈꯣꯏ ꯏꯃꯥ ꯈꯔꯁꯨ ꯑꯩꯈꯣꯏ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤꯗꯨ ꯎꯔꯤꯀꯣ ꯑꯁꯤꯁꯦ ꯂꯝꯕꯤ ꯑꯣꯏꯗꯣꯏꯔꯥ ꯂꯝꯕꯤ ꯇꯨꯔꯦꯟꯕꯨ ꯃꯥꯜꯂꯦ ꯇꯧ ꯆꯦꯜꯂꯛꯄꯁꯦ ꯏꯁꯤꯡꯒꯤ ꯁꯣꯝ ꯅꯥꯀꯟꯗꯩ ꯆꯦꯜꯂꯛꯄ ꯃꯥꯜꯂꯦꯀꯣ ꯁꯣꯝꯗꯒꯤ ꯆꯦꯜꯂꯛꯄ ꯃꯥꯜꯂꯦ ꯃꯃꯥꯡꯂꯣꯝꯗꯅꯦ ꯏꯃꯥꯁꯨ ꯀꯟꯅ ꯌꯦꯅꯈꯥꯗ ꯏꯟ ꯌꯦꯅꯈꯥꯗ ꯏꯟ ꯆꯤꯡꯕꯤꯔꯤ ꯏꯃꯥ ꯑꯃꯁꯨ ꯁꯣꯝꯗ ꯁꯤ ꯆꯪꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯌꯦꯅꯈꯥꯔꯣꯝꯗ ꯏꯟ ꯆꯤꯡꯕꯤꯔꯤꯀꯣ ꯑꯃꯨꯛꯇꯪ ꯍꯪꯉꯨꯁꯤ ꯉꯥ ꯀꯌꯥꯝ ꯐꯥꯒꯦ ꯀꯩꯗꯧꯒꯦꯗ ꯑꯃꯨꯛꯇꯪ ꯍꯪꯃꯤꯟꯅꯔꯁꯤ ꯀꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯁꯣꯝꯗꯩ ꯈꯔ ꯆꯦꯜꯂꯛꯑꯦ ꯏꯁꯤꯡꯁꯦ ꯁꯣꯝ ꯁꯥꯏꯗꯇ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯔꯣꯝꯗ ꯆꯦꯜꯂꯦ ꯑꯗꯨꯅ ꯆꯠꯄꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯂꯥꯡ ꯊꯥꯛꯑꯦ ꯁꯣꯝꯗꯁꯨ ꯁꯤꯗ ꯂꯥꯡ ꯊꯥꯛꯏ ꯉꯥ ꯐꯥꯕ ꯑꯝꯇꯪ ꯌꯦꯡꯉꯨ ꯆꯤꯡꯈꯠꯁꯤꯔꯥ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯕꯁꯦ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤ ꯏꯅꯦ ꯏꯟꯁꯦ ꯇꯦꯛꯄꯤꯔꯕꯣ ꯇꯦꯛꯑꯕ ꯍꯪꯒꯦꯟ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯂꯨꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯌꯨꯝ ꯏꯁꯤꯡ ꯃꯅꯨꯡ ꯏꯁꯤꯡ ꯑꯩꯈꯣꯏ ꯏꯅꯤꯟ ꯑꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯀꯃꯥꯏꯅ ꯂꯤꯂꯤ ꯀꯦꯝꯗ ꯂꯩ ꯑꯁꯤ ꯀꯝꯃꯤꯇꯤ ꯍꯣꯜꯁꯤꯗ ꯑꯁꯥꯏꯁꯤ ꯀꯌꯥꯝ ꯂꯨꯔꯝꯒꯅꯤ ꯑꯁ ꯂꯨꯏꯌꯦ ꯁꯤ ꯂꯧꯅꯤ ꯊꯕꯥꯛ ꯌꯥꯎꯋꯦꯕꯀꯣ ꯂꯧꯅꯤꯅ ꯉꯥꯁꯦ ꯀꯌꯥꯝ ꯐꯥꯕꯤꯔꯒꯦ ꯉꯁꯤꯗꯤ ꯉꯥꯗꯤ ꯐꯥꯗꯦꯗ ꯑꯗꯨꯝ ꯏꯁꯤꯡꯁꯤ ꯂꯥꯛꯂꯕꯅꯤꯅ ꯊꯥꯗꯅ ꯌꯦꯡꯉꯤꯅꯤ ꯂꯧꯅꯤ ꯐꯧ ꯊꯕꯥꯛꯃꯨꯛ ꯌꯧꯋꯦꯗꯤ ꯍꯥꯏ ꯑꯗꯣ ꯂꯥꯡꯁꯨ ꯊꯥꯔꯝꯃꯤ ꯁꯤꯗ ꯉꯥ ꯈꯔꯗꯤ ꯌꯥꯎꯋꯦ ꯉꯥ ꯑꯃꯅꯤ ꯌꯥꯎꯋꯦ ꯀꯥꯏꯗ ꯉꯥꯏꯔꯝꯃꯤꯅꯣ ꯀꯥꯏꯒꯤꯗ ꯉꯥꯏꯔꯤ ꯉꯥ ꯑꯃꯗꯤ ꯌꯥꯎꯔꯦ ꯁꯨꯃꯥꯡꯗ ꯂꯦꯚꯦꯜꯁꯦ ꯏꯁꯤꯡ ꯂꯦꯚꯦꯜꯁꯦ ꯀꯥꯏꯐꯥꯎ ꯌꯧꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯗꯤ ꯊꯣꯡ ꯂꯣꯜꯂꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯏꯟ ꯀꯟꯅ ꯆꯤꯡꯏ
ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯁꯥꯏꯠ ꯁꯥꯏꯠꯀꯤ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯥꯡꯉꯕꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯩꯁꯅꯥꯝ ꯁꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯁꯦ ꯃꯇꯤꯛ ꯆꯥꯅ ꯊꯣꯟꯕꯤꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯏꯆꯥꯎꯒꯤ ꯏꯁꯤꯡ ꯊꯨꯝꯃꯤꯕ ꯌꯨꯝ ꯀꯌꯥ ꯑꯗꯨꯒ ꯃꯍꯩ ꯃꯔꯣꯡ ꯑꯗꯨꯒ ꯂꯧꯕꯨꯛꯀꯤ ꯑꯣꯏꯕ ꯑꯦꯅꯤ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯣꯛꯄ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯅꯣꯡ ꯅꯤꯅꯤ ꯃꯇꯝ ꯈꯔ ꯌꯦꯡꯉꯝꯕ ꯅꯠꯇꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯈꯣꯏ ꯇꯧꯕ ꯎꯗ꯭ꯔꯤ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏ ꯃꯩ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯥꯡꯉꯕꯣꯛ ꯂꯣꯏꯁꯪ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯩꯁꯅꯥꯝ ꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯁꯤꯒꯤ ꯊꯣꯡꯈꯣꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯃꯩ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯁꯤ ꯑꯃꯨꯛꯇꯪ ꯑꯋꯥꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯎꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯒꯦ Foto ka nanti video ka. ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯊꯪꯗ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯣꯚꯤꯗꯀꯤ ꯆꯩꯊꯦꯡꯒꯤ ꯃꯇꯨꯡꯗ ꯂꯥꯟꯒꯤ ꯆꯩꯊꯦꯡꯒꯤ ꯃꯇꯨꯡꯗ ꯏꯆꯥꯎꯒꯤ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯁꯤ ꯏꯝꯐꯥꯜ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯁꯤꯡꯗ ꯌꯥꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯌꯥꯂꯝꯗ ꯏꯆꯥꯎꯒꯤ ꯑꯃꯨꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯀꯥꯏꯕꯗꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯆꯥꯎꯒꯤ ꯐꯤꯕꯝꯁꯤꯅꯤ ꯍꯧꯖꯤꯛ ꯏꯁꯤꯡꯁꯤ ꯆꯥꯎꯔꯛꯇꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕ ꯌꯨꯝꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯊꯨꯝꯈꯤꯕ ꯏꯁꯤꯡ ꯊꯨꯝꯃꯛꯄꯗ ꯐꯥꯔꯝ ꯃꯌꯥꯝ ꯑꯃ ꯄꯥꯊꯣꯛꯅꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯉꯥꯡ ꯅꯨꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯏꯟ ꯆꯤꯡꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ ꯂꯩꯈꯤꯕ ꯌꯨꯝꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯒꯤ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯤꯌꯥꯝꯗ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯔꯛꯁꯤꯗ ꯏꯆꯥꯎ ꯌꯦꯡꯕ ꯂꯥꯛꯅꯕ ꯃꯤꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯒꯤ ꯗ꯭ꯔꯣꯟ ꯐꯨꯇꯦꯖꯅꯤ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕꯁꯤ ꯍꯧꯖꯤक मैम उबीरीबसी तोंगान तोंगान मियो क्या अमना इसिंग इचाउसिगा मायोकनरिबा मी मैम अमना थोगलक्तुना मागी चाना थकनबा लौबगी फिबमनी हौजिक इसिंगना थुनगिरिबा मफमसिंग अदु नॉर्थ ईस्ट विंडो की माइकेदि उनबो होनजबनी युम मैम अमा लेरकसिंग कोनसांगसिंग इंगोल मैम अमदि लोइना इसिंग थुमजनगिबना हौजिक मफम असिदा चथोक चसिन तौबदा याम चाउनु खुदोंग चादबा अना एक यावबा अहल लमल यावबसिंगदने हेन खुदोंग चादबा फिबमदुनी मसिदा लैरिबा खंगाबोक खुलसी अयाम सरुक मैमजी इसिंगना थुंगिबगी फिबमदुनी मैमनो उबीरिबजे अमुकसु हाइजरी नॉर्थ ईस्ट विंडो टीवी की ड्रोन फुटेज थौबाल डिस्ट्रिक्ट हौजिक थोइबा इचाउसिगा मरी लैनबा फिबमदु मैमदो उच्चबनी हौजिक लैरिबा खंगाबोक केंद्र की मनुंग चन्ना लैबा मफमसिंगदा इसिंग थुमजलकपा अदगे अखोइगी इचाउनो सोहलबा ngang मैम अमना मयुमदे थोला कांदा अखोइगी अकंग मफमसिंगदा लैबा अदुगा ड्रोन ngasi fawboda akhoi lenga ki site tagi akhoi khangabok prajada ichau siga mari leinana mating torpal leitri habase akhoi paudam birakni matang asida akhoi gi paudam jariba new tv gi diras luwang amadi cameraman tomthin luwang